ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯂꯩ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩ, ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯨꯗꯤ ꯂꯥꯏꯃꯤꯠ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯍꯥꯏꯅꯩ꯫ ꯊꯥꯕꯂꯩ ꯐꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯌꯥꯝꯅ ꯐꯩ, ꯊꯧꯒꯜꯂꯣꯟꯁꯨ ꯌꯥꯝꯅ ꯈꯪꯏ꯫ ꯊꯥꯕꯂꯩ ꯁꯪꯒꯣꯏꯗ ꯂꯪꯆꯥꯛ ꯀꯟꯅ ꯁꯥꯛꯂꯤ꯫ ꯄꯤꯁꯛ ꯃꯆꯥꯅ "ꯕꯦꯝꯃ, ꯅꯪꯕꯨ ꯊꯦꯡꯂꯦ, ꯇꯨꯝꯃꯨꯔꯣ, ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯣ꯫ ꯏꯃꯥ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯄꯤꯈꯤꯗꯧ ꯐꯤꯅꯤ, ꯂꯣꯏꯗꯧꯔꯦ, ꯃꯇꯦꯛ ꯑꯃꯠꯇ ꯉꯥꯏꯔꯤ, ꯁꯤ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯂꯒꯦ ꯇꯧꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯤ, ꯂꯪꯆꯥꯛꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕ꯫ ꯑꯣ, ꯂꯣꯏꯗꯕ ꯌꯥꯗꯕ ꯑꯣꯏꯔꯕꯗꯤ ꯂꯣꯏꯊꯣꯛꯑꯣ, ꯏꯃꯥ ꯂꯪꯆꯥꯛꯇꯣ ꯆꯥꯛꯄꯤꯔꯛꯂꯒꯦ, ꯈꯔ ꯊꯨꯅ ꯂꯣꯏꯅꯕ, ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯄꯨꯟꯅ ꯍꯦꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯁꯤ꯫ ꯌꯥꯅꯤꯗ, ꯑꯩ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ, ꯀꯩꯁꯨ ꯀꯨꯏꯔꯔꯣꯏ, ꯏꯃꯥ ꯄꯣꯊꯥꯔꯨꯔꯣ, ꯑꯍꯜꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ, ꯏꯪꯅꯒ ꯏꯪꯕꯅꯤ, ꯏꯃꯥꯃꯨꯛ ꯅꯥꯅꯤ꯫ ꯏꯆꯥꯅ ꯑꯌꯤꯡꯕꯁꯤꯗ ꯐꯤ ꯁꯥꯔꯒ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯃꯥꯏꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯉꯝꯒꯅꯤ? ꯊꯝꯂꯝꯃꯣ ꯆꯠꯂꯣ, ꯐꯤꯁꯥꯀꯣꯜꯗ ꯀꯥꯔꯣ, ꯁꯥꯔꯨꯔꯣ, ꯏꯃꯥ ꯆꯥꯛꯄꯤꯔꯛꯂꯒꯦ꯫ ꯊꯥꯕꯂꯩ ꯃꯃꯥ ꯃꯆꯥ ꯌꯥꯝ ꯅꯨꯡꯁꯤꯅꯩ꯫ ꯃꯄꯥꯗꯤ ꯊꯥꯕꯂꯩꯅ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯅ ꯋꯥꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯅ ꯊꯥꯕꯂꯩ ꯃꯃꯥꯒꯤ ꯑꯋꯥꯕ ꯌꯥꯝꯅ ꯈꯪꯉꯤ꯫ ꯀꯨꯏꯅ ꯋꯥꯖꯔꯛꯂꯕ ꯃꯃꯥꯕꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯍꯟꯒꯦ ꯅꯤꯡꯗꯨꯅ ꯊꯥꯕꯂꯩ ꯁꯦꯟ ꯌꯥꯝꯅ ꯇꯥꯟꯕ ꯀꯜꯂꯤ꯫ ꯄꯤꯁꯛ ꯃꯆꯥꯅ ꯂꯪꯆꯥꯛ ꯆꯥꯛꯅ ꯆꯥꯛꯅ "ꯃꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯃꯗꯤꯀꯣ, ꯅꯠꯇ꯭ꯔꯒ ꯃꯊꯛꯇ ꯃꯕꯨꯡ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯂꯩꯖꯔꯝꯃꯕꯗꯤ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯊꯕꯛ ꯆꯠꯂꯤꯅꯦꯗꯅ ꯃꯊꯟꯇ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯂꯩꯖꯒꯗꯕ ꯃꯇꯝꯗꯨꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥ ꯑꯩꯒꯤ ꯂꯩꯇꯕꯁꯤ ꯎꯕꯗ ꯅꯣꯡꯃꯇ ꯁꯤꯃ ꯆꯥꯅꯤꯡꯉꯤ, ꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯖꯔꯛꯇ꯭ꯔꯕ ꯏꯆꯥꯅꯤ꯫ ꯃꯔꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯈ꯭ꯔꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯄꯤꯁꯛ ꯃꯆꯥ ꯃꯄꯤ ꯇꯩꯊꯣꯛꯏ꯫ ꯊꯥꯕꯂꯩꯅ "ꯀꯩꯗꯧꯔꯤ ꯏꯃꯥ, ꯅꯄꯤ ꯇꯩꯊꯣꯛꯑꯗꯤ ꯑꯃꯨꯛ ꯀꯞꯄꯕ꯭ꯔꯣ?" "ꯀꯞꯇꯦꯗ ꯀꯞꯇꯦꯗ, ꯂꯪꯆꯥꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯕꯨ? ꯑꯩꯅ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯨꯅꯨꯅ ꯍꯥꯏꯔꯒ ꯀꯩꯁꯨ ꯂꯩꯇꯕꯗ ꯅꯁꯥ ꯋꯥꯖꯅꯕ ꯇꯧꯏ꯫ ꯏꯃꯥ, ꯅꯪ ꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅꯁꯨ ꯉꯥꯡꯅꯩ꯫ ꯏꯃꯥ ꯏꯆꯥ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯁꯤꯅꯤ ꯌꯥꯔꯦ, ꯑꯇꯩ ꯑꯍꯦꯟꯕ ꯀꯔꯤꯝ ꯄꯥꯝꯖꯗꯦ꯫ ꯅꯪꯅꯅꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯕ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ꯫ ꯑꯗꯨꯅ ꯅꯪ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯌꯨꯀꯣ, ꯑꯩꯒꯤꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯏꯃꯥ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯏꯃꯥꯅꯦ ꯀꯔꯤꯝ ꯍꯦꯛ ꯈꯟꯖꯔꯔꯣꯏ꯫ ꯏꯆꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯁꯤꯗꯤ ꯏꯃꯥꯅ ꯈꯟꯕꯗꯤ ꯏꯆꯥꯕꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯗ꯫ ꯊꯦꯡꯈ꯭ꯔꯅꯤ, ꯅꯪꯅ ꯁꯥꯗꯧꯗꯣ ꯁꯥꯗꯣꯛꯎꯔꯣ, ꯂꯣꯏꯔꯒꯅꯦ ꯇꯨꯝꯃꯨꯔꯁꯤ, ꯅꯪꯁꯨ ꯍꯌꯦꯡꯗꯤ ꯉꯟꯅ ꯑꯃꯨꯛ ꯍꯧꯒꯠꯀꯦ ꯍꯥꯏꯅꯤ꯫ ꯏꯃꯥꯁꯨ ꯀꯩꯁꯨ ꯈꯜꯂꯅꯨ, ꯑꯩ ꯑꯃꯨꯛ ꯁꯥꯎꯔꯒꯦꯀꯣ, ꯂꯣꯏꯗꯧꯔꯕꯅꯤ, ꯐꯠ ꯂꯣꯏꯁꯤꯜꯂꯛꯂꯒꯦ꯫ ꯇꯣꯝꯕ ꯊꯥꯕꯂꯩꯒ ꯈꯪꯅꯖꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯩ꯫ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤꯁꯨ ꯌꯧꯁꯤꯜꯂꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩꯅ ꯃꯃꯥ ꯑꯁꯣꯟꯕꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯇꯣꯝꯕꯒꯤ ꯃꯃꯥ ꯔꯥꯅꯤꯅ "ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯖꯔꯦ?" "ꯀꯔꯤꯅꯣ ꯏꯃꯥ, ꯆꯍꯤ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏꯁꯤꯅ? ꯑꯩꯒꯤ ꯆꯍꯤꯗꯤ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯑꯩꯗꯤ ꯆꯍꯤꯒ ꯀꯌꯥ ꯁꯨꯔꯒꯦ ꯀꯥꯎꯈ꯭ꯔꯦꯗ, ꯆꯍꯤꯅꯦꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯇꯅ ꯃꯁꯤꯡ ꯊꯤꯗꯧ ꯇꯟꯗꯅ ꯊꯤꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯆꯍꯤꯁꯦ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯏ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯅꯦ, ꯅꯠꯇ꯭ꯔꯗꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯅ ꯄꯥꯈꯪ ꯑꯔꯤꯕ ꯃꯤꯡꯊꯣꯜ ꯐꯪꯗꯅ ꯂꯩꯖꯅꯤ꯫ ꯅꯪ ꯑꯩꯗꯤꯅꯦ ꯈꯔ ꯂꯩꯔꯗꯤ ꯁꯨꯝꯆꯤꯠ ꯄꯥꯏꯗꯅ ꯇꯥꯟꯅꯔꯛꯀꯗꯧꯅꯤꯍꯦ꯫ ꯅꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯆꯥ ꯆꯥꯎꯅꯔꯦ, ꯂꯨꯍꯣꯡꯗ꯭ꯔꯤꯁꯦ ꯅꯪ ꯈꯛꯇ ꯉꯥꯏꯔꯝꯃꯅꯤ, ꯅꯃꯥꯏꯗꯨ ꯏꯀꯥꯏꯌꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯈ꯭ꯔꯦꯗ꯫ ꯍꯥꯏ, ꯏꯃꯥꯅ ꯉꯥꯡꯉꯤꯁꯦ ꯇꯥꯅꯤꯡꯗꯕ ꯍꯧꯔꯛꯏꯗꯣ ꯂꯤꯁꯤꯜꯂꯛꯄꯒꯤ ꯈꯪꯕ꯭ꯔꯥ? ꯈꯔ ꯂꯩꯔꯕꯗꯤ ꯌꯨꯝꯗꯒ ꯂꯩꯅꯤꯡꯉꯛꯈꯤꯔꯣꯏ, ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯈꯤꯅꯤ꯫ "ꯑꯣ ꯏꯃꯥ, ꯑꯩꯁꯨ ꯂꯨꯍꯣꯡꯅꯤꯡꯉꯤꯅꯦ, ꯁꯣꯝꯗ ꯌꯥꯗꯅ ꯇꯧꯔꯤꯅꯦ, ꯏꯃꯥꯅ ꯀꯩꯁꯨ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡ"꯫ "ꯅꯪꯕꯨ ꯅꯨꯄꯤꯒ ꯐꯪꯗ꯭ꯔꯕꯣ ꯍꯥ? ꯑꯩꯕꯨ ꯅꯪ ꯅꯨꯄꯤ ꯑꯃ ꯀꯣꯏꯌꯦꯅꯗꯤ ꯇꯥꯏꯗ, ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯥꯏꯅꯈ꯭ꯔꯕ꯭ꯔꯣ?
ไก่น่ะนี่นังดินูปีงานกับไม่ลอยน่ะนี่ขังเดียบอะโดไก่สุขันลุนังนี่นูปีเลยจะบดีอิมานะมากอกที่บินน่าหันน่าให้เราอยากรู้นัดจักอิมาดีไก่แต่น่าให้ดีรู้อิมาอยู่ว่าเขาสิเดียวท้องน่ะพักเลยนะนังน่ะขันลีบไม่ยามดูอับอัดแต่น่ะเด็กว่าดูหงดอริบันนูปีตัวน่ะยาดริไอ้ดีดูหงนิ่งมันน่ะลอยอันนู้นบีไก่กระจัดอิมานะมาสิ่งสินะมาโรนละมาไอ้เงินวารีสิปังดำแต่ตำมะก็จักันคิดว่าสินะไอ้สู้ลูกหงนั่นมาตัวละสินะแต่ท่านน่ะให้ดีมันอุณหภูมิคุณดิ้งก็ต้องไม่ดีเนี่ยเอาจริงที่อุณหภูมิใกล้น่ะให้ไปสู้ปักน่ะยาระคิดมานี่ยาแต่บางทีไอ้อุปเลยแต่นั่นเลยดีมันนูปีดอกบางคนไปแล้วก็จิงต้องดังไงดีมั้นูปีดูกันนะโนไอ้เฮกแต่ให้ไปสักลูกน่าซาโนบุยานอะไรบดีก็สู้ใกล้เดนะฮัลมาเซนบุยานอะไรดีลูกหงบางทีมาทำเฮกแต่เล็บสินกี้มามิงมาท่าเลยพัมตัวเดเนี่ยอิมาจะตังแล้วตัวมันน่ะนกเฟตตัวรักไอ้บุให้เราสิระนี่ดีกันอีกครั้งอะดูทุนลูกบินให้เราดีอีกไอ้รู้กี่จะให้มาตั้งสิอีกไอ้เบียร์เฮกต์ให้เรากี่คุยปะไอ้อิสาบุทอกน้ำมันจะคิดเรื่องด้าน้ำไม่คุยดีเนี่ยเลยสาริกันด้าอีกไอ้ปะขังดับด้ามามิงสลักอีบันน้าป้าสิสุไอ้อีรังเฮาตัวนั้นคุยบีบตะกี้อุสินนักสินทุนนั่นสาริบันน้าป้าหอยดีปังครับพวกนี้อิงกิดอีร่างขังคิดระบะยามนัวคราสักอะดูสุนียมาสักพัฒมันบัสิดาลาอีบันนี้เนี่ยขลักอีบันนี้อะดูนั่นเนี่ยน้ำมันงอนดีแค่สุอีกายรุนให้เราสิไอ้เสนังกีน้ำมันบันนี้ตัวนั่งแหกขันโลให้เราเกี่ยวกับตัวเดียยุ่งดงพวกไอ้เนี่ยเลยบ่มามาสักขัดตั้งเลยไปมุ่งต่ออะดูตะกี้นั่งน่ะให้สิบูมาว่าเงินน่ะใกล้นักครับพี่ลูกคราบิปิสักมาสักิมาสานุปีดูรอมาดูบัวไลซาบิกับพาครับรอนาฮันไว้ปิสักมาสานะมาปูรอยบะไกนักขีมาตั้งดูดะมาสานุปีดูมาทันตะลูกคราบิมานะก็มันยกละกันนี่ขันบดะยำนุ่งไอคิดบันนี่มาดูบัวไตบังมีย่อยบายสิดีมาสากิอวาบตาระการแต่อวาบเสขังนี่ดูไอ้คุยสูมาต้องครานุ่งไอเต้ให้นรำละบสุคราเลยระกติกันนานะสุมาสาดูกิมานักแต่เสตุนะอวานุไงแต่สู้หังวิคิดรีลุยในกองนักเรียกว่ายามนภาบนิดาพิสักมาซาดวมหักอาข้างกันบีไม่เต้นบีมันนี่ให้บัดมาติกสักกันนากิสุมาเตียงเหลาตนะมาซาบุงำนับหัวนารักเจ้านับยกหลักดิบันนี่หอยบ่อภาบีมากิมาซานี่เนอะมาซานุปีดุโซยาพักระซานี่ทบกนามารวลมพาริบะมีกูมีรำนันุชิริบะมาสักสูลายกิมาซาดงเนี่ยพัดสิมวยกีสร์เกอร์กีอับสารนักเฮลุยดะมาทำมวยสู้ยับเสียงอีดอเชียวตันเสียงกันลีดอยาเรให้กันลีดอเห็นมันเครียดทางกันลีดอมายุ่มเด็บพาบดูดีไกสุการนาเดียเนี่ยให้ยังไว้มาไว้รักการเด็บพาบดูนี้ยามารู้ไว้ดิสิหากสิ่งนั้นนับปังท่าทางกันละกะกูน่ะทั่วบ่มตระดีกระไม่ตรงเนี่ยอิมุงไก่เป็นนัดระกะอิมุงโตอิงน่ะสิน่ะเลยใบเสียยุ่มดูตะหลักลีบะมาว่าดูกิมาขยามน่ะปวนมันนี่ไอ้คุยกี่มุงสู้มาดูหลักเลยกะอดใครระดิกันเดาเนี่ยนามานาไปคุยบุลูปีน่ะหายเดนะตรงงานอินโทรกลบดีนามานาไปคุยดีกันนาทักปีเนี่ยอิสาสุอันนี้สุนพวกเขาเดียอีบุงอ่ะนังยุ่งปานแต่บีเลยกี่กันเลยรัวดะนังอยู่ว่าเขาพาบีดอตลกกันไว้บัดนี้แต่ท่านจะปักขันแต่ขันเจเลยก็อะไรมันจะปักขันเลยไอ้เนี่ยพัดจันนังมุนตีเลยก็คุยรีบบุนปีนี่แต่ไม่ก็ชุดตัวไว้ก่อนนักคุยบุมาเกี่ยวปะมาปานี่ขันเลยก็น่าตัวด้วยนายหุ่มมันน่ะก็ไอ้วัยน่ะอินทงปีรักสุยอะดูน่ะดูปีให้ไปดอจัลลุไอ้สู้จะให้สิลิสลักละบันนี่น่ะเจนมาส่งมาสุยกันอะดูน่ะเลียมน่ะให้น่ะสิงน่ะก็ห้องน่ะมาตัวรู้สิโหยตามาพาบันนี่น่ะมาซาบุนิ่งที่น่ะตักปีตามบีรำกันอีสานน่ะสุกปามละสิบ่อีมานเนี่ยนมิดอภาบัมเยียงละก็ไอ้คุยอันนี้หุ่มเฮ็ดตาให้มาสักหนูระเกสิโอยน่ะที่ยาระบะอะโดยมามวยเนอะมาต้องครั้งเลยคิดสนุกให้เราสู้ยี่มันน่ะผ่านนะเบอครั้งทุนห้องเนอะบันให้เนรมุกให้ดีทำอะไรดีจะให้ดอกครั้งเลยคิดว่าที่อยากคิดอะดูไงบัดเดอน่าซาดิสมเดอคุรากิมิงทอลการณีไอ้ดินหันแค่ขังดิอิสาดิลูกห้องนิ่งมันน่างาเรากันเลยดำเมียนนะฮะว่าขังเดอบันมาให้น่ะหลานมาตายเนี่ยจะให้ยำสิลักไปรักขังดิอิสาดิไม่สวมท้องเนี่ยทารัมเนี่ยร้านนี้เลยใกล้กี่หมู่อามันนี่เขาเด็กะทำอะไรคุยดะลูปีให้บันนี่ให้ดนะอาซาทักระปูระกะอายุอังเงินบัดลักลำนี่มัวยุ่มเสียดานโรเห็นข้าลูกค้าก็เสียหลังเตะหลังเงียมี
ꯑꯗꯨꯕꯨꯗꯤ ꯅꯍꯥꯟꯋꯥꯏ ꯄꯤꯁꯛ ꯃꯆꯥꯗꯣ ꯃꯁꯥ ꯌꯥꯝ ꯅꯥꯟꯈꯤꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯆꯪꯈꯤꯗꯕ ꯀꯨꯏꯔꯦ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯣꯠꯅꯔꯤꯀꯥꯟꯗ ꯈꯣꯡꯀꯥꯞ ꯑꯃ ꯀꯥꯟꯊꯣꯛꯂꯒ ꯆꯠꯄꯁꯨ ꯁꯪꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯆꯦ ꯄꯤꯁꯛ ꯃꯆꯥꯁꯦ ꯋꯥꯗꯤ ꯋꯥꯖꯔꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯥꯁꯦ ꯃꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩꯀꯣ ꯃꯋꯥ ꯃꯅꯤꯟ ꯑꯃꯠꯇ ꯅꯥꯏꯗꯅ ꯃꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗꯤ ꯅꯠꯇꯕꯅꯤ나 ꯃꯣꯏꯕꯨ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯪꯕꯁꯨ ꯉꯝꯗꯦ ꯅꯨꯄꯤ ꯑꯃꯅ ꯑꯩꯅ ꯁꯨꯝ ꯇꯥꯈꯤꯕꯗꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯅꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯦ ꯃꯥꯅ ꯋꯥꯍꯟꯗ꯭ꯔꯦ ꯃꯆꯥꯁꯤꯅ ꯑꯣꯏꯅ ꯁꯦꯜ ꯇꯥꯜꯂꯦꯒꯁꯨ ꯍꯥꯏꯅꯩꯌꯦ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯑꯗꯣ ꯎꯕꯨꯗꯤ ꯎꯗ꯭ꯔꯤꯀꯣ ꯃꯤꯅ ꯍꯥꯏꯅꯕꯒꯤ ꯍꯥꯏꯕꯅꯤ ꯃꯥꯗꯤ ꯃꯄꯥꯟꯁꯨ ꯄꯥꯛꯅ ꯊꯣꯛꯇꯕ ꯃꯥꯜꯂꯤ ꯔꯥꯅꯤꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅꯁꯨ ꯇꯝꯃꯤ ꯃꯥꯅꯗꯤ ꯊꯥꯒꯠꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤ ꯂꯦꯞꯂꯒ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯒ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯤ ꯑꯃꯇ ꯀꯧꯈꯤꯒꯦ ꯑꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯄꯤꯁꯛ ꯃꯆꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯩꯃ ꯏꯆꯦ ꯔꯥꯅꯤ ꯏꯅꯥꯎꯅꯤꯁꯨ ꯌꯥꯎꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯟꯗꯣꯜꯋꯣ ꯆꯋꯥꯋꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯒ ꯂꯥꯛꯏꯕꯁꯤꯕꯣ ꯍꯦꯛꯇ ꯀꯥꯈꯠꯂꯛꯎ ꯑꯩ ꯐꯤꯗꯥ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯄꯤꯁꯛ ꯃꯆꯥ ꯏꯃꯨꯡ ꯆꯪꯗꯨꯅ ꯐꯤꯗꯥ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯝꯃꯤ ꯔꯥꯅꯤꯅ ꯑꯩꯈꯣꯏꯁꯦ ꯅꯣꯏꯗ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ ꯁꯦꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯂꯧꯁꯤꯜꯂꯨꯁꯦ ꯑꯗꯨꯒꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤꯀꯣ ꯄꯤꯁꯛ ꯃꯆꯥꯅ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯣ ꯇꯧꯔꯤꯁꯤꯕꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯂꯒ ꯑꯆꯥ ꯑꯊꯛꯀ ꯄꯤꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯈ꯭ꯔꯦꯗ ꯏꯆꯦ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯣ ꯑꯩꯁꯦ ꯃꯇꯦꯡ ꯑꯃꯇꯪ ꯂꯧꯖꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯑꯆꯥ ꯑꯊꯛꯁꯤꯅ ꯋꯥꯅꯣꯝꯒꯦ ꯇꯧꯕꯅꯤ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯂꯥꯏꯔꯕꯤ ꯅꯅꯥꯎ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯂꯧꯗꯣꯏꯁꯦ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯄꯥꯡꯖꯒꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯍꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯆꯥ ꯅꯨꯡꯒ ꯀꯥꯎꯒꯦ ꯇꯧꯏ ꯏꯆꯥꯅꯨꯄꯤꯗ ꯆꯥ ꯂꯣꯜꯍꯟꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯛꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯗꯕꯨ ꯊꯛꯀꯦ ꯍꯥꯏꯗꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏꯁꯤꯅꯤ ꯅꯪꯅ ꯄꯤꯊꯛꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤꯅꯦ ꯏꯀꯥꯏ ꯈꯪꯗꯗꯅ ꯅꯝꯗꯅ ꯊꯛꯑꯗꯧꯅꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯕꯨ ꯂꯩꯕ ꯂꯩꯇꯕ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯁꯦ ꯆꯠꯅꯕꯤꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯆꯥꯕ ꯐꯥꯎꯕꯗꯤ ꯁꯣꯏꯗꯅ ꯄꯤꯊꯛꯆꯒꯅꯤ ꯑꯗꯨꯗ ꯆꯥꯗꯣ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯏꯆꯦ ꯍꯣꯏꯅ ꯄꯦꯟꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯔꯤꯕ ꯀꯔꯤꯒꯤ ꯍꯥꯎꯔꯣꯏꯗꯧꯔꯤꯅꯣ ꯊꯛꯅꯤꯡꯅ ꯊꯛꯄ ꯄꯣꯠꯅꯤ ꯍꯥꯎꯕꯅ ꯂꯣꯏꯔꯗꯧꯅꯤ ꯄꯤꯁꯛ ꯃꯆꯥꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯆꯥ ꯂꯣꯜꯂꯛꯎ ꯍꯥꯏꯈꯤ ꯑꯗꯨꯒ ꯋꯥꯔꯤ ꯃꯈꯥꯃꯨꯛ ꯁꯝꯊꯔꯛꯂꯝꯃꯤ ꯈꯪꯗꯦꯗ ꯏꯆꯦ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟꯅꯤ ꯀꯌꯥꯝꯕꯨ ꯅꯥꯇꯩ ꯆꯥꯗꯣꯏꯅꯣꯗ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯍꯣꯏꯅꯕꯨ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯅ ꯄꯥꯜꯂꯤꯅꯦ ꯅꯃꯥꯅ ꯆꯥꯗ ꯏꯪꯅ ꯆꯤꯛꯅ ꯃꯩꯁꯥ ꯑꯃꯠꯇꯁꯨ ꯂꯥꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯗꯨꯅꯤ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯒꯦꯁꯦ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯩꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯕꯥꯜꯁꯦ ꯀꯜꯂꯛꯆꯔꯤꯅꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯗꯤ ꯋꯥꯁꯦ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯉꯥꯡꯕ ꯍꯩꯇꯦ ꯑꯗꯨꯅ ꯍꯦꯛꯇ ꯍꯥꯏꯔꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯄꯤꯁꯛ ꯃꯆꯥꯅ ꯈꯟꯗꯦꯗ ꯏꯆꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗ꯭ꯔꯕꯤ ꯏꯆꯥꯕ ꯏꯆꯦ ꯍꯣꯏꯒꯨꯝꯕ ꯃꯇꯤꯛ ꯆꯥꯔꯕ ꯏꯃꯨꯡ ꯑꯃꯅ ꯃꯃꯥ ꯑꯣꯏꯖꯒꯦ ꯍꯥꯏꯕꯗ ꯀꯔꯝꯕ ꯃꯃꯥꯅ ꯌꯥꯅꯤꯡꯂꯣꯏꯗꯧꯔꯤꯅꯣ ꯑꯗꯨꯕꯨ ꯏꯆꯦ ꯑꯩ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯌꯥꯏ ꯌꯥꯗꯦꯗꯤ ꯍꯥꯏꯖꯔꯣꯏ ꯏꯁꯥꯒꯤ ꯋꯥꯈꯜꯁꯨ ꯍꯪꯖꯈꯤꯒꯦ ꯏꯆꯦ ꯍꯣꯏ ꯑꯃꯨꯛꯇꯪꯒ ꯂꯥꯛꯄꯤꯈꯣ ꯑꯗꯨꯗ ꯑꯔꯦꯞꯄ ꯋꯥꯗꯣ ꯍꯥꯏꯅꯔꯁꯤ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯑꯣ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯇꯧꯕꯇꯕꯨ ꯄꯥꯎꯈꯨꯝꯗꯤ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡ ꯃꯁꯦꯟꯁꯨ ꯌꯥꯅꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯛꯀꯅꯤꯗ ꯏꯕꯦꯝꯃꯁꯨ ꯑꯗꯨꯕꯨ ꯏꯆꯦꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯒꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯅꯁꯨ ꯌꯥꯔꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯆꯍꯤꯁꯤ ꯌꯥꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯗꯤ ꯍꯣꯏꯗ ꯑꯉꯥꯡ ꯃꯁꯦꯟꯕꯨ ꯌꯥꯅꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯏꯆꯦ ꯍꯣꯏꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜꯂꯩꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯔꯥꯅꯤꯅ ꯍꯦꯛ ꯎꯕꯗꯗꯤ ꯃꯁꯛꯇꯣ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯃꯁꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯁ ꯏꯃꯧꯁꯤꯗꯤ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯈ꯭ꯔꯦꯗ ꯍꯌꯦꯡꯋꯥꯏ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥꯗ ꯏꯃꯧꯒꯤ ꯃꯁꯛꯁꯤ ꯌꯦꯡꯂꯒ ꯄꯣꯊꯥꯕ ꯌꯥꯔꯅꯤ
ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯕꯦꯝꯃ ꯑꯩꯁꯦ ꯅꯣꯏ ꯇꯥ ꯇꯣꯝꯕꯒꯤ ꯃꯃꯥꯅꯤ ꯑꯩ ꯏꯃꯧꯕꯨ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯊꯥꯕꯂꯩ ꯏꯀꯥꯏꯅ ꯅꯣꯛꯇꯨꯅ ꯃꯃꯥꯏ ꯂꯨꯞꯊꯩ ꯔꯥꯅꯤꯁꯨ ꯊꯥꯕꯂꯩꯕꯨ ꯇꯥꯅ ꯇꯥꯅ ꯌꯦꯡꯉꯤ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯥꯕꯂꯩꯒꯤ ꯃꯃꯤꯠꯇꯨ ꯍꯦꯛ ꯎꯔꯨꯔꯦ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎꯔꯝꯕ ꯔꯥꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯊꯈꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯂꯒ ꯔꯥꯅꯤ ꯍꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯊꯦꯡꯖꯟꯈ꯭ꯔꯅꯤ ꯅꯃꯥ ꯅꯆꯥ ꯑꯐ ꯐꯠꯇ ꯇꯥꯟꯅꯍꯧ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯕꯦꯝꯃ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯖꯅ ꯂꯩ ꯍꯣꯏ ꯏꯃꯥ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯆꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯤꯟꯗꯣꯛꯂꯅꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯂꯩꯖꯍꯧꯔꯣ ꯂꯩꯖꯍꯧꯔꯣ ꯑꯗꯨꯗꯤ ꯄꯤꯁꯛ ꯃꯆꯥ ꯑꯩ ꯊꯣꯛꯑꯦꯀꯣ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯨꯄꯤ ꯑꯃꯅ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯃꯃꯤꯠꯇꯨ ꯀꯔꯤꯅꯣꯃ ꯇꯧꯏꯅ ꯏꯆꯦ ꯍꯣꯏꯗꯤ ꯎꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯎꯔꯛꯑꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯈꯟꯕꯗ ꯉꯁꯥꯏꯗꯒꯤ ꯃꯪꯉꯤꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯃꯤꯇꯥ ꯇꯥꯕꯩꯗꯨ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯑꯃꯅ ꯃꯥꯅꯤ ꯐꯖꯅ ꯇꯥꯏꯀꯣ ꯃꯥꯒꯤꯗꯣ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯨ ꯏꯆꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦꯗ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯂꯥꯛꯀꯅꯤꯀꯣ ꯂꯥꯏ ꯃꯤꯇꯥ ꯇꯥꯕꯤ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣ ꯌꯥꯝ ꯍꯩꯅꯕꯅꯤꯀꯣ ꯃꯨꯟꯅ ꯈꯟꯖꯍꯧ ꯏꯆꯦ ꯅꯪ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛꯀ ꯏꯆꯦ ꯑꯁꯦꯡꯕꯩ ꯍꯩꯅꯕꯅꯤꯀꯣ ꯅꯆꯥꯅꯨꯄꯥꯁꯨ ꯃꯊꯟꯇꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯨꯟꯅ ꯑꯝꯇ ꯈꯟꯅꯈꯣ ꯃꯣꯏ ꯑꯉꯥꯡ ꯃꯁꯦꯟ ꯅꯨꯡꯁꯤꯅꯩꯌꯦꯗꯅ ꯍꯦꯛꯇ ꯍꯣꯡꯕꯤꯒꯅꯨꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯕꯗꯨꯗ ꯐꯅꯒ ꯌꯥꯝ ꯐꯕꯅꯦ ꯀꯌꯥꯗꯤ ꯄꯥꯝꯂꯨꯔꯦ ꯏꯃꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇꯣ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯁꯥꯒ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ ꯐꯝꯂꯤꯕꯗꯨ ꯐꯥꯎ ꯅꯦ ꯇꯥꯅ ꯐꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯤꯝ ꯍꯦꯛ ꯈꯪꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯠꯁꯤ ꯇꯥꯡꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯣꯔꯦꯟ ꯃꯄꯥꯒ ꯃꯨꯟꯅ ꯑꯝꯇ ꯈꯟꯅꯔꯨꯒꯦ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯃꯃꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯅꯔꯛꯂꯒꯦ ꯃꯥ ꯌꯥꯎꯔꯕ ꯍꯥꯏꯔꯣꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯐꯝꯂꯒꯗꯤ ꯉꯥꯏꯔꯤꯁꯦ ꯋꯥꯔꯤ ꯇꯥꯅꯤꯡꯃꯟꯗꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯅ ꯀꯔꯝ ꯀꯥꯟꯗ ꯂꯦꯞꯅꯗꯣꯏꯅꯣ ꯉꯥꯏꯈꯣꯁꯦ ꯂꯨꯍꯣꯡꯕꯒꯇꯣ ꯑꯝꯇ ꯂꯥꯞꯅ ꯊꯝꯈꯣꯁꯦ ꯅꯨꯄꯤꯗꯣ ꯂꯥꯏ ꯃꯤꯇꯥ ꯇꯥꯏꯌꯦꯁꯦ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯑꯩꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤꯔꯣ ꯍꯥꯟꯅ ꯈꯪꯉꯤꯗ ꯑꯩ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯃꯤꯒꯤ ꯄꯣꯛꯄꯗꯒꯤ ꯑꯣꯏꯖꯔꯛꯄ ꯃꯃꯤꯠꯇꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯌꯥꯕꯗꯧꯅ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ ꯀꯩꯕꯨ ꯍꯥꯏꯅꯔꯛꯂꯒꯦ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯂꯥꯏꯅ ꯈꯟꯒꯅꯨꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨꯅ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯇꯍꯥ ꯇꯧꯕ ꯌꯥꯗꯦꯀꯣ ꯅꯄꯥꯒꯁꯨ ꯃꯨꯟꯅ ꯇꯥꯟꯅꯈꯤꯁꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯅꯄꯥꯅꯁꯨ ꯌꯥꯔꯛꯑꯣꯏ ꯅꯣꯏꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯅꯣꯏꯒ ꯂꯩꯃꯤꯟꯅꯗꯧ ꯅꯠꯇꯦ ꯑꯩꯒꯅꯤ ꯂꯩꯗꯣꯏꯁꯦ ꯂꯩꯃꯤꯟꯅꯒꯗꯕ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯔꯥꯎꯅ ꯂꯩꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯄꯨꯟꯁꯤꯒ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯈꯤꯅꯤ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯗꯤ ꯑꯩꯅ ꯃꯥꯗꯣ ꯂꯥꯏꯔꯩ ꯄꯨ ꯄꯥꯡ ꯁꯨꯗꯦꯅ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦꯗꯅ ꯐꯠꯇꯕ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯄꯥꯝꯗ꯭ꯔꯤꯁꯤ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕꯤ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯕꯤꯁꯨ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕꯁꯨ ꯅꯠꯇꯦ ꯇꯣꯝꯕꯒꯤ ꯃꯄꯥ ꯀꯨꯜꯂꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯃꯥꯅ ꯆꯥꯅ ꯂꯥꯎꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥ ꯃꯃꯥ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯃꯧ ꯍꯥꯏꯕ ꯆꯠꯇꯧꯔꯤꯅꯦꯅ ꯃꯝꯂꯤꯉꯩꯗꯒꯤ ꯀꯣꯏꯔꯥꯡ ꯂꯥꯡꯂꯒ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯁꯨꯛꯊꯔꯒ ꯍꯜꯂꯛꯏꯁꯤꯅ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝ ꯊꯤꯔꯝꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯌꯥꯗꯨ ꯁꯤꯡꯖꯪꯃꯨꯛ ꯆꯥꯎꯔꯝꯂꯕ꯭ꯔꯣ ꯃꯅꯥꯇꯣꯟꯀꯥꯗꯨ ꯆꯐꯨꯃꯨꯛ ꯆꯥꯎꯔꯝꯂꯕ꯭ꯔꯥ ꯏꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯐꯥꯒꯤ ꯅꯠꯇꯦ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯈꯟꯅꯔꯨꯁꯤ ꯁꯤꯗ ꯑꯃꯨꯛ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗ꯭ꯔꯒꯅ ꯑꯩꯁꯨ ꯅꯣꯏꯅ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯟꯅꯔꯒꯨꯝꯁꯤ ꯑꯩꯗꯤ ꯃꯥꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯍꯥ ꯃꯃꯥ ꯀꯔꯤꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ ꯑꯣ ꯅꯨꯄꯤꯗꯣ ꯂꯥꯏ ꯃꯤꯇꯥ ꯇꯥꯏꯌꯦ ꯑꯗꯨꯒꯤ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯌꯦꯡꯋꯥꯏ ꯁꯣꯏꯔꯛꯀꯗꯕꯗꯣ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯇꯧꯗꯕꯅ ꯐꯩꯗꯅ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯁꯣꯏꯔꯀꯥꯟꯗꯗ ꯀꯣꯟꯅ ꯅꯤꯡꯉꯝꯃꯛꯇꯕꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯇꯥꯍꯟꯒꯨꯝꯁꯤ ꯏꯕꯨꯡꯉꯣ ꯅꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤ ꯊꯋꯥ ꯁꯥꯗꯕ ꯇꯧꯅꯨ ꯅꯪꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯅ ꯄꯥꯝꯕꯗꯨꯗ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯑꯃꯨꯛ ꯌꯥꯔꯣ ꯋꯥ ꯀꯟꯅꯁꯨ ꯉꯥꯡꯅꯒꯨꯝꯁꯤ ꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯤꯡꯆꯠꯁꯨ ꯊꯤꯅꯤ ꯕꯥꯕꯥ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕꯤꯅꯨ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯔꯕꯗ ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯅ ꯅꯆꯥꯅ ꯅꯤꯡꯖꯔꯨꯔꯦ ꯑꯗꯨꯅ
ꯑꯩꯅ ꯃꯥꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯍꯟꯅꯤꯡꯉꯤ ꯏꯃꯥꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩ ꯃꯥꯒ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯇꯣꯝꯕ ꯁꯥꯎꯅ ꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯆꯠꯈꯤ ꯃꯃꯥꯅ ꯁꯥꯎꯅ ꯀꯧꯍꯧꯋꯤ ꯑꯗꯨꯕꯨ ꯇꯣꯝꯕ ꯇꯥꯅ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯈꯤ ꯌꯥꯔꯦ ꯃꯃꯥ ꯇꯣꯛꯂꯣ ꯇꯥꯔꯣꯏ ꯅꯆꯥꯗꯣ ꯈꯪꯗ꯭ꯔꯦꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯌꯨꯝꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯛꯇꯛꯇ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯃꯃꯥ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯆꯍꯤꯁꯨ ꯌꯥꯝꯁꯜꯂꯤ ꯑꯗꯨꯅ ꯑꯐꯕꯤ 이쿠ꯠ 사비 이모 뭐 티바 하우라다우니 마마 따하따하나 떠오브 타벅시 아파바 가시 오이다버니 아두나 까리나 파가니 하이버도 카나키시 낭나 나마웅 티라수 홍도리바 나사시나 야로이네 아리엠바다 다니고 ꯇꯣꯝꯕ ꯃꯃꯥ ꯃꯄꯥꯒ ꯇꯠꯇꯅ ꯈꯠꯅ ꯆꯩꯅ ꯇꯧꯔꯝꯃꯤ ꯌꯨ ꯐꯥꯎꯕ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕꯁꯤ ꯎꯕꯗ ꯃꯊꯃꯣꯏ ꯀꯥꯏꯖꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯄꯤꯁꯛ ꯃꯆꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯂꯤ ꯕꯦꯝꯃ ꯅꯪꯕꯨ ꯂꯨꯍꯣꯡꯕꯁꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯏꯃꯥꯗꯤ ꯌꯥꯅꯤꯡꯉꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯌꯥꯕꯨꯗꯤ ꯌꯥꯅꯤꯡꯉꯤ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯒꯦ ꯈꯜꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯣꯡꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯏꯃꯥ ꯑꯗꯨꯅ ꯏꯃꯥꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ ꯕꯦꯝꯃ ꯅꯪꯁꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯐꯕ ꯍꯥꯏꯁꯦ ꯄꯥꯛꯅ ꯂꯥꯛꯇꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯅꯣꯏ ꯅꯁꯥ ꯅꯁꯥꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯔꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯅꯨꯄꯥꯗꯣ ꯐꯩ ꯐꯠꯇꯦ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯒ ꯏꯃꯥꯅ ꯊꯟꯗ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯁꯣꯟꯒ ꯁꯣꯟꯖꯤꯜꯂꯛꯄꯅꯤ ꯀꯅꯥꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤ ꯑꯩ ꯌꯨꯝꯒ ꯄꯥꯅꯤꯡꯗ꯭ꯔꯦꯗ ꯄꯥꯟꯗꯕꯤ 이마기 만학다 좀 레이라게봐 마도 야디 베바 닝올나 용 반다바 팟데 아두가 이마나가 가리구마 레이키드라 마뚱다 난 까나가 묵 레홍니 아두나냐 이마기디 그쇼 칼루 얌나 랍나바수 나테 아둥 또이네 우나도이니 모이나 마탕 락바다 야리 하이크게고 아두가 구티 옌나나가 루홍바기 마탐 렙나나 ꯇꯣꯝꯕꯗ ꯁꯨꯝ ꯐꯠꯇꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯍꯦꯟꯖꯤꯜꯂꯛꯏ ꯃꯃꯥ ꯃꯄꯥꯅ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯏꯃꯨꯡꯗꯣ ꯅꯣꯡꯃ ꯀꯥꯡꯗꯅ ꯈꯠꯅꯔꯛꯂꯦ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯄꯥꯗꯣ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯌꯥꯔꯛꯂꯦ ꯃꯃꯥ ꯑꯩ ꯅꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯤ ꯇꯧꯕꯤꯈ꯭ꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯃꯁꯥꯁꯤ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯂꯦꯅꯦ ꯑꯗꯣ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤꯅ ꯄꯥꯈꯠꯂꯤꯅꯦ ꯑꯩꯒꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯅꯆꯥꯁꯤ ꯁꯤꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯤ ꯃꯃꯥ ꯅꯪꯕ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯂꯥꯛꯆꯔꯅꯤ ꯏꯆꯥ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯃꯃꯥ ꯍꯣꯔꯦꯟꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦꯅ ꯈꯔ ꯍꯥꯏꯔꯣ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯥꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯔꯥꯅꯤꯅ ꯊꯥꯕꯜ ꯂꯩꯈꯣꯏꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ ꯄꯤꯁꯛ ꯃꯆꯥꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯀꯨꯊꯤ ꯌꯦꯡꯊꯣꯛꯂꯨꯔꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯗꯕꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯄꯤꯁꯛ ꯃꯆꯥꯅ ꯑꯉꯝꯕ ꯈꯔ ꯍꯥꯞꯄꯤꯔꯒ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯊꯥꯕꯜꯂꯩ ꯃꯃꯥꯅ ꯅꯤꯡꯊꯤꯅ ꯌꯨꯝꯕꯥꯂꯣꯟ ꯇꯝꯕꯤꯔꯛꯄꯅ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯁꯨ ꯃꯥ ꯃꯧ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯆꯞ ꯆꯥꯅ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯦ ꯃꯀꯨ ꯑꯅꯤꯁꯨ ꯄꯦꯟꯖꯔꯝꯃꯤ ꯃꯃꯥ ꯑꯩꯒꯤ ꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯃꯧꯃꯨꯛ ꯊꯕꯛ ꯐꯕ ꯃꯁꯛ ꯐꯖꯕ ꯊꯧꯒꯂꯣꯟ ꯈꯪꯕꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯇꯦꯕꯨ ꯐꯈ꯭ꯔꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯍꯥꯎꯁꯨ ꯍꯥꯎꯏꯅꯦꯍꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯍꯦꯛ ꯌꯧꯔꯛꯂꯕꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯗꯧꯔꯦ ꯈꯟꯕꯗ ꯑꯗꯨꯝ ꯍꯔꯥꯎꯔꯕꯅꯤꯅꯦ ꯑꯩꯗꯤ ꯑꯁꯦꯡꯕ ꯐꯩꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯧꯅꯦ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯅ ꯃꯔꯣꯜ ꯑꯃ ꯃꯁꯨ ꯇꯥꯔꯤꯕ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯂꯩꯇꯦ ꯑꯗꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯇꯨꯡꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯈꯟꯕꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯁꯨ ꯊꯣꯛꯇꯕꯗꯤ ꯑꯣꯏꯁꯅꯨ ꯌꯥꯔꯦꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏꯗ ꯃꯤꯒꯤ ꯃꯐꯝꯗ ꯂꯥꯟꯗ ꯂꯥꯜꯂꯨꯅꯨ ꯂꯥꯟꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯤꯕꯁꯤ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯦ ꯅꯨꯡꯇꯤꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯍꯟꯕꯤꯌꯨ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯁꯨ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯈꯨꯔꯨꯝꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯏꯃꯧꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯃꯥ ꯃꯄꯥꯒꯨꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯆꯠꯄꯒ ꯉꯝꯂꯛꯇ꯭ꯔ ꯃꯇꯝꯗꯨ ꯐꯥꯎ ꯇꯧꯕꯤꯔꯗꯤ ꯐꯩꯗꯣ
ꯅꯠꯇꯗꯅ ꯈꯔ ꯂꯩꯔꯒ ꯊꯣꯛ ꯂꯥꯎꯅ ꯑꯃ ꯁꯛꯂꯣꯟ ꯑꯣꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯏꯆꯥꯁꯨ ꯑꯅꯤ ꯁꯨꯅ ꯄꯣꯛꯍꯧꯗꯦ ꯑꯩꯅꯗꯤ ꯍꯥꯏꯖꯕ ꯏꯆꯥꯁꯤ 10ꯃꯨꯛ ꯄꯣꯛꯁꯦ ꯅꯪꯅ ꯉꯝꯃꯣꯏꯗꯅ ꯁꯤꯈꯥꯡꯈ꯭ꯔꯦ ꯌꯥꯗꯦ ꯑꯗꯨ ꯌꯥꯔꯝꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯁꯦ ꯏꯆꯥ ꯑꯃꯒ ꯑꯃꯨꯛ ꯂꯥꯎꯅ ꯑꯃꯒ ꯑꯃꯨꯛ ꯈꯠꯅ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯏꯕꯁꯦ ꯍꯩꯃ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯇꯥꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯠꯄ ꯄꯥꯝꯕ ꯇꯥꯔꯤꯅꯦ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯑꯗꯨꯕꯨ ꯉꯥꯡꯉꯤꯗꯨꯕꯨ ꯇꯟꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗ ꯆꯪꯖꯥꯎꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯆꯣꯞꯄ ꯌꯥꯝꯅ ꯅꯪꯈꯤꯗꯧꯔꯤ ꯊꯥꯕꯂꯩ ꯊꯕꯛ ꯄꯨꯝꯕ ꯃꯊꯟꯇ ꯂꯣꯏꯅ ꯇꯧꯏ ꯃꯅꯦꯝꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯔꯁꯨ ꯌꯥꯗꯦ ꯃꯅꯦꯝ ꯃꯀꯨꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯇꯧꯖꯩ ꯇꯣꯝꯕꯁꯨ ꯌꯨ ꯊꯛꯂꯝꯕ ꯉꯥꯎꯁꯤꯟꯅꯔꯝꯕ ꯀꯌꯥꯗꯣ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ ꯁꯦꯜ ꯇꯥꯟꯕꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯄꯤꯁꯛ ꯃꯆꯥꯗꯣ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯃꯊꯟꯇ ꯇꯔꯛ ꯂꯩꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯇꯠꯇꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯂꯩꯔꯤꯉꯩꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯍꯥꯞꯂꯔꯦ ꯊꯥꯕꯂꯩ ꯃꯤꯔꯣꯜꯂꯛꯂꯝꯃꯤ ꯃꯅꯦꯝ ꯃꯀꯨ ꯑꯅꯤꯃꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯇꯣꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯄꯥ ꯑꯣꯏꯒꯗꯧꯔꯦ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯔꯥꯅꯤꯅ ꯃꯃꯧꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯖꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯕꯗꯒꯤ ꯊꯥꯕꯂꯩ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯁꯨ ꯌꯥꯎꯗꯅ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯍꯥꯟꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤꯕꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯔꯦ ꯅꯣꯡꯃ ꯇꯣꯝꯕꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯍꯧꯕ ꯎ ꯑꯃ ꯎ ꯃꯁꯥ ꯊꯥꯒꯦ ꯇꯧꯕꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯗꯨꯅ ꯎꯗꯒꯤ ꯇꯥꯔꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ 이마기 뭉어 이마니 망자래다나 이마무 카리 오요 아이바노 이사기 카리 피나바 라이투나 나마나 바이 코이부 타독투나 잣비바노 이사 삭키바 야로 이게 이마 이사 야우데니 힝망감로 이게 이마니 호통나 삭케다고 이라이 라이나 이자무 마마이기 마팜드기 세트나 부크레 ꯃꯈꯣꯏ ꯇꯥꯗꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯒ ꯑꯩꯕꯨ ꯀꯔꯝꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯅꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧꯁꯦ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯕ꯭ꯔꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯄꯨꯕꯤꯌꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯒ ꯃꯄꯥ ꯍꯪꯕꯗ ꯑꯩ ꯀꯔꯤ ꯈꯨꯝꯃꯨ ꯍꯥꯏꯕꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯏꯃꯥ ꯏꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯠꯄ ꯉꯝꯃꯦ ꯇꯣꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯥꯅꯤ ꯍꯥꯟꯅ ꯊꯥꯕꯂꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯔꯝꯕꯗꯨ ꯑꯣꯟꯈ꯭ꯔꯦ ꯊꯥꯕꯂꯩ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯦ ꯃꯁꯨꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯏ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯗꯨ ꯊꯝꯕꯤꯔꯝꯗꯦ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯕꯨꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯉꯥꯡꯏ ꯊꯥꯕꯂꯩꯁꯨ ꯉꯝꯅꯕ ꯈꯪꯖꯩ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯥꯎꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥꯝꯒꯤ ꯑꯁꯣꯟꯕꯤ ꯃꯃꯥꯗ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯩ ꯍꯦ ꯃꯣꯋꯥꯆꯥꯕꯤ ꯏꯆꯥꯕꯤ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯆꯍꯤꯃꯨꯛ ꯆꯪꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯥꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕꯒꯨꯝ ꯌꯦꯡꯕꯗ ꯊꯣꯛꯅ ꯃꯤꯠꯁꯤ ꯅꯥꯔꯦ ꯅꯪ ꯍꯦꯛ ꯂꯧꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯑꯩꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯗꯣ ꯍꯦꯛ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦꯗꯅ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯦꯕ ꯂꯥꯏꯃꯤꯠ ꯇꯥꯏ ꯂꯧꯒꯨꯝꯁꯤ ꯍꯥꯏꯗꯅ ꯃꯁꯤꯗ ꯑꯄꯪꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯈꯥꯡꯗ ꯍꯦꯛ ꯌꯥꯗꯦ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯝꯂꯕꯗꯤ ꯉꯁꯤ ꯐꯥꯎ ꯃꯃꯥꯏꯒꯤ ꯅꯥꯛꯇ ꯏꯆꯥꯗꯣ ꯂꯩꯖꯔꯝꯒꯅꯤꯗ ꯕꯦꯝꯃ ꯅꯁꯥꯅ ꯂꯥꯏꯃꯤꯠ ꯇꯥꯏ ꯈꯪꯂꯕꯗꯤ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯋꯥꯗꯣ ꯅꯥꯏꯅꯤꯡꯗꯅ ꯅꯪꯅ ꯏꯆꯥꯁꯨ ꯍꯥꯗꯣꯛꯄꯤꯕ ꯅꯪ ꯎꯔꯒ ꯑꯩꯗꯤ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ ꯑꯩ ꯅꯄꯥꯝꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯃꯦꯕ ꯑꯗꯨ ꯃꯥ ꯑꯗꯨ ꯀꯟꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯊꯥꯕꯂꯩꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯔꯥꯅꯤꯅ ꯂꯥꯎꯈꯠꯂꯛꯏ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯃꯆꯤꯟ ꯈꯨꯝꯗꯅ ꯃꯁꯤ ꯃꯆꯤꯟꯁꯤꯗ ꯊꯥꯖꯤꯟꯒꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯨꯝꯅꯤꯡ ꯈꯣꯗꯅ ꯅꯆꯤꯟꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ ꯀꯔꯤꯕꯨ ꯋꯥꯠꯂꯤꯒꯦꯕ ꯌꯨꯝꯁꯤꯗ ꯆꯨꯔꯨ ꯂꯩꯔꯒ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯏꯕ ꯃꯐꯝꯁꯤꯗ ꯑꯩꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯐꯅ ꯇꯥꯍꯜꯂꯕꯁꯨ ꯑꯩ ꯆꯠꯂꯣꯏ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ ꯀꯔꯤ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯕꯗꯤ ꯅꯪ ꯆꯠꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯪ ꯁꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯈꯤꯒꯦ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯆꯠꯂꯣꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯟꯕ ꯁꯥꯔꯗꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯥꯕꯂꯩ ꯃꯄꯥꯝꯗ ꯍꯟꯈ꯭ꯔꯒꯦ ꯈꯜꯂꯛꯂꯦ ꯍꯣꯏ ꯐꯔꯦ
ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯂꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯆꯠꯈꯤꯕꯗ ꯏꯁꯥꯗꯨꯗꯤ ꯄꯨꯖꯈꯤꯒꯦ ꯃꯃꯥꯏꯒꯤ ꯏꯐꯝꯗ ꯏꯁꯥꯗꯨ ꯁꯤꯟꯅꯕꯤꯌꯨ ꯀꯩꯗꯧꯕꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯁꯨ ꯁꯤꯟꯅꯗꯧꯔꯤꯕ ꯑꯩꯒꯤ ꯏꯁꯨꯗꯤ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤꯅꯦ ꯍꯤꯡꯆꯥꯕꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯏꯁꯨꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯅ ꯁꯤꯟꯅꯒꯗ꯭ꯔꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯅꯪꯅ ꯃꯨꯟꯈꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯅꯆꯥꯒ ꯀꯥꯏꯅꯍꯟꯒꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯁꯨꯝꯖꯤꯠꯅ ꯀꯜꯂꯒ ꯇꯥꯜꯂꯛꯀꯅꯤ ꯅꯪ ꯊꯥꯕꯂꯩ ꯃꯅꯦꯝꯗ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯇꯥꯔꯣꯏꯅ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯊꯃꯣꯏ ꯀꯥꯏꯅ ꯃꯄꯥꯝꯗ ꯍꯜꯂꯛꯂꯝꯃꯤ ꯄꯤꯁꯛ ꯃꯆꯥꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡꯅꯅꯕ ꯏꯟꯁꯥꯡ ꯁꯦꯝꯂꯤ ꯃꯆꯥꯅꯨꯄꯤꯅ ꯂꯥꯛꯄꯗꯨ ꯎꯍꯧꯗꯦ ꯏꯃꯥ ꯍꯩꯃꯥ ꯏꯆꯥ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯃꯥꯗꯤ ꯎꯍꯧꯗ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯏꯆꯥꯒꯤ ꯁꯛꯐꯝꯁꯤꯕꯣ ꯀꯩꯗꯧꯔꯦ ꯏꯃꯥꯗ ꯍꯥꯏ ꯌꯨꯝꯒ ꯈꯠꯅꯔꯛꯄ꯭ꯔꯣ ꯏꯁꯨꯗꯤ ꯄꯨꯕꯤꯔꯛꯇꯕ꯭ꯔꯣ ꯊꯥꯕꯂꯩ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯝꯃꯤ ꯑꯩꯒꯤ ꯏꯔꯥꯡꯁꯤꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯏꯋꯥ ꯀꯥꯏꯅꯍꯜꯂꯦ ꯑꯩꯅ ꯃꯃꯥ ꯃꯄꯣꯛꯇ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯔꯨꯕꯒꯤꯅꯣ ꯏꯁꯣꯔꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯂꯥꯏꯃꯤꯠ ꯇꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯄꯤꯕꯤꯔꯤꯕ ꯑꯩ ꯏꯆꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯏꯃꯥ ꯑꯩ ꯏꯆꯥ ꯅꯨꯡꯁꯤꯌꯦ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯉꯥꯡꯈꯤꯕ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯃꯃꯥꯗ ꯇꯝꯂꯤ ꯑꯗꯨꯕꯨ ꯑꯁꯣꯟꯕꯤ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯅꯤ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯅꯠꯇꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯤꯁꯛ ꯃꯆꯥꯁꯨ ꯔꯥꯅꯤ ꯍꯣꯏꯗ ꯆꯠꯇꯨꯅ ꯃꯁꯨꯕꯨ ꯄꯤꯌꯨ ꯇꯠꯇꯅ ꯍꯩꯖꯩ ꯑꯗꯨꯕꯨ ꯔꯥꯅꯤꯅ ꯇꯥꯊꯤ ꯆꯩꯗꯨꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯜꯂꯛꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯥꯕꯂꯩꯁꯨ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯦ ꯃꯥꯅ ꯐꯤ ꯊꯥꯕ ꯂꯪꯂꯧꯕ ꯆꯠꯄꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯃꯥꯕꯨ ꯎꯔꯒ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯉꯥꯡꯅꯕꯗꯨ ꯃꯥꯁꯨ ꯈꯪꯏ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛꯄ ꯇꯝꯂꯤ ꯊꯥꯕꯂꯩꯅ ꯃꯔꯛꯇ ꯀꯩꯊꯦꯜꯗ ꯆꯠꯄꯗ ꯃꯅꯤꯅ ꯎꯔꯨꯕꯗꯒꯤ ꯊꯥꯕꯂꯩꯕꯨ ꯄꯥꯝꯖꯔꯝꯃꯤ ꯃꯅꯤꯁꯨ ꯇꯠꯇꯅ ꯊꯥꯕꯂꯩꯕꯨ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ ꯃꯅꯤꯁꯨ ꯈꯪꯏ ꯊꯥꯕꯂꯩꯁꯤ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯀꯥꯏꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯕꯂꯩꯕꯨ ꯊꯤꯅ ꯉꯥꯡꯅꯔꯛꯏ ꯄꯥꯎ ꯑꯁꯤ ꯃꯅꯤꯒꯤ ꯃꯃꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯦ ꯑꯗꯨꯅ ꯊꯥꯕꯂꯩ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯩꯔꯔꯤ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯍꯪꯕꯤꯕ ꯅꯪꯂꯥ ꯁꯛ ꯐꯖꯕꯤ ꯊꯥꯕꯂꯩ ꯍꯥꯏꯔꯤꯁꯦ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯩꯗꯤ ꯈꯪꯖꯗ꯭ꯔꯦꯕꯣ ꯑꯩꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯁꯨꯝꯗꯨꯅ ꯐꯥꯕꯤꯔꯤꯕ ꯃꯅꯤꯗꯣ ꯑꯗꯨꯒꯤ ꯃꯃꯥꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯪꯅ ꯂꯥꯡ ꯊꯥꯛꯇꯅ ꯉꯥꯎꯍꯟꯕꯗꯣ ꯇꯣꯛꯄꯤꯔꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯒꯤꯗꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏ ꯍꯜꯂꯛꯄꯤ ꯑꯣꯏꯔꯕꯗꯤ ꯑꯗꯨꯝ ꯆꯨꯝꯅ ꯂꯩꯌꯣ ꯅꯨꯄꯥ ꯅꯍꯥꯗ ꯏꯔꯥꯡ ꯇꯧꯒꯅꯨ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯕꯤꯔꯣꯏ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯨ ꯇꯥꯏ ꯕꯦꯝꯃ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯅꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯤꯕꯗꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪꯅ ꯈꯪꯗ꯭ꯔꯕꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯂꯥꯏꯃꯤꯠ ꯇꯥꯕꯤ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯈꯪꯗꯦ ꯄꯨꯟꯁꯤꯒꯟꯗꯦ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯖꯤꯜꯂꯣꯏ ꯕꯦꯝꯃ ꯈꯤꯇꯪ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯀꯣ ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯃꯅꯤ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯅꯨꯄꯥꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯨꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕꯤꯌꯨ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯗꯤ ꯉꯥꯡꯗꯕꯅ ꯐꯕꯅꯤ ꯄꯤꯁꯛ ꯃꯆꯥꯅꯁꯨ ꯕꯦꯝꯃ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯈꯔ ꯈꯖꯤꯛ ꯈꯟꯊꯔꯒ ꯍꯥꯏꯍꯟꯅꯤꯡꯉꯤ ꯏꯕꯦꯝꯃꯅ ꯅꯆꯥ ꯅꯨꯡꯁꯤꯔꯤꯕꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯦ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯃꯃꯥꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯤꯆꯥ ꯋꯥꯔꯛꯇ꯭ꯔꯤꯉꯩ ꯅꯆꯥ ꯍꯥꯟꯅ ꯋꯥꯔꯛꯄꯤꯕ ꯇꯝꯃꯨ ꯃꯃꯥ ꯑꯩꯅ ꯃꯨꯟꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯃꯥꯖꯁꯤꯅꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯊꯤꯕ ꯃꯤꯡꯊꯣꯜ ꯑꯃꯗꯤ ꯄꯤꯕꯤꯔꯤ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯩꯅ ꯏꯀꯥꯏ ꯈꯪꯗꯕ ꯃꯃꯥ ꯃꯆꯥꯒꯤ ꯌꯨꯝꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯗꯦ ꯆꯠꯂꯒꯦ ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯃꯅꯤꯒꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯊꯥꯕꯂꯩꯅ ꯏꯃꯥ ꯑꯩꯁꯤ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯇꯥꯏꯕꯪꯄꯥꯟꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯒꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯕꯣ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯃꯤꯌꯥꯝꯁꯤꯅ ꯏꯆꯥꯕꯨ ꯂꯥꯟꯅ ꯎꯕꯤꯔꯕꯁꯨ ꯏꯃꯥꯅꯗꯤ ꯏꯆꯥꯕꯨ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯕꯂꯩ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯄꯥꯛꯅ ꯊꯣꯛꯈꯤꯗ꯭ꯔꯦ
ꯑꯊꯤꯕ ꯃꯤꯡꯊꯣꯜ ꯑꯁꯤꯒ ꯃꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫